ꯁ꯭ꯇꯣꯛ ꯂꯣꯏꯁꯜꯂꯛꯑꯦ ꯐ꯭ꯔꯤꯖꯀꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯀꯩꯀꯩ ꯂꯩ ꯀꯩꯝꯐꯧ ꯂꯩꯍꯧꯗ꯭ꯔꯦ ꯀꯩꯊꯦꯜ ꯅꯛꯑꯦꯅ ꯊꯧꯋꯥ ꯁꯥꯔꯨꯗꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯀꯣꯕꯤ ꯃꯅꯥ ꯈꯔ ꯂꯩꯔꯤꯕ ꯑꯗꯒꯤ ꯁꯦꯕꯣꯠꯀ ꯀꯣꯕꯤ ꯃꯅꯥ ꯈꯔꯒ ꯁꯦꯕꯣꯠ ꯈꯔꯒ ꯂꯩꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔꯒ ꯂꯩꯔꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯁ꯭ꯇꯣꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯩ ꯆꯥꯒꯟꯗꯕ ꯑꯩ ꯇꯣꯛꯑꯦ ꯁꯤꯡ ꯈꯛꯇꯪꯗꯤ ꯂꯩꯔꯤ ꯃꯥꯅ ꯅꯨꯡꯒꯥꯡ ꯍꯩ ꯃꯄꯨꯜ ꯑꯃꯒ ꯂꯩꯔꯤ ꯐ꯭ꯔꯤꯖꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯂꯩꯇ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯣꯂꯥ ꯍꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯔꯦ ꯅꯍꯥꯟꯈꯩ ꯂꯩꯇꯕꯗꯣ ꯅꯪ ꯆꯠꯊꯣꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯊꯤꯒꯁꯦ ꯃꯊꯛ ꯀꯥꯈꯠ ꯐꯥꯏꯗꯅ ꯍꯥ ꯑꯗꯨꯅꯦ ꯇꯨꯜꯁꯤ ꯑꯩꯅ ꯊꯥꯕ ꯒꯝꯂꯥꯗꯨꯗ ꯃꯊꯤ ꯐꯥꯏꯖꯟ ꯂꯩꯔꯝꯃꯦꯅꯦ ꯃꯥꯒꯤ ꯊꯤꯅꯥꯎ ꯇꯥꯗꯅ ꯅꯃꯤꯠꯀꯗꯨ ꯎꯏꯁꯟꯅꯩꯗꯣ ꯀꯩꯒꯤꯅꯣ ꯇꯨꯝꯃꯤꯔꯕ ꯅꯪꯕꯣ ꯅꯃꯥꯟꯅꯕꯈꯩꯒ ꯄꯣꯡ ꯁꯥꯔꯒ ꯀꯩꯅꯣ ꯅꯥꯒꯥꯔꯥꯝꯗꯒꯤ ꯍꯨꯏ 5-6 ꯄꯨꯊꯣꯔꯛꯑꯦ ꯅꯨꯄꯥ ꯑꯃꯅ ꯍꯨꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯣꯡꯍꯜꯂꯦ ꯄꯣꯡ ꯃꯊꯛꯇꯨꯗ ꯂꯐꯨꯅ ꯁꯥꯕ ꯄꯣꯡ ꯃꯊꯛꯇꯨꯗ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯌꯨꯝ ꯃꯅꯨꯡꯗꯒ ꯂꯩꯍꯜꯂꯦ ꯖꯣꯖꯣꯕꯤꯗꯤ ꯑꯩꯈꯣꯏ ꯖꯣꯖꯣꯕꯤ ꯅꯪꯁꯨ ꯊꯣꯡꯖꯤꯟ ꯁꯪ ꯂꯩꯔꯦ ꯒꯔꯨꯔ ꯁꯥꯗꯅ ꯍꯥ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯑꯅꯤ ꯀꯣꯏꯆꯠ ꯆꯠꯇ꯭ꯔꯦꯕ ꯅꯨꯡꯉꯥꯏꯔꯦꯕ ꯁꯥ ꯁꯟꯐꯧ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯖꯣꯖꯣꯕꯤ ꯖꯣ ꯑꯦꯁ ꯉꯪꯉꯛꯑꯦ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯃꯤ ꯆꯠꯂꯕ ꯏꯁꯤꯡꯁꯦ ꯃꯌꯦꯡ ꯍꯟꯊꯕꯗꯤ ꯂꯥꯏꯔꯗꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯣꯏ ꯏꯃꯥꯏꯄꯦꯝꯃ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯨꯝꯕꯩ ꯐꯤꯕꯝꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯂꯥꯒ ꯄꯨꯛꯊꯟ ꯊꯜꯂꯝꯃꯦ ꯁꯤꯗꯤ ꯊꯨꯝꯕ ꯍꯧꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏ ꯑꯀꯥꯏ ꯌꯥꯝ ꯇꯧꯊꯔꯛꯑꯦ ꯇꯧꯔꯤꯁꯦ ꯄꯩꯁꯥꯒ ꯆꯕꯨꯟ ꯇꯧꯊꯔꯛꯄ ꯑꯣꯏꯔꯗꯤ ꯍꯔꯥꯎꯗꯧꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯃꯇꯨꯝ ꯊꯥꯗꯔꯛꯑꯦ ꯇꯧꯔꯤꯁꯦ